ngasi phongkiba tongan tongan manipuri se phongsing amasum thokiba thawdo wathok dagi maroibi I pausing meyamna thamjigi ahanmada kangla pawdagi lakhusaraga Landarakliba Yeknabaga Lengonaduna Chatminaba ngasi kangla paw editorial meyamda ahanboina thamjagi lanthengnariba Yeknabaga Lengonaduna lantheng satharabadi laladugi marumda aronbe agenda ama leirabani Asigumba makalgi lan mayuknariba laibadugi miyamna section sena hudrabadi nakalanigi miyamgi punsi hingsa yaitambasing adugi khangpham uhenanaba honaba laktunaba lalni haibadu khangpham thui loinana miyamna lal adudagi thaidoktuna lapna leirabadi lal adu matam sangna sathaba ngamroi asigumba makalgi lan thenga si laiba watho uhenanaba honabani aikhogi laiba asida foreigner sin kuki zau narco terrorism na matam sangna narco warfare satarakiba popi pambi thaba masum anaona wukhul sing semgalakpa thingluba madi popi lalon ba thingnaba war on drug ki khongjang sing istelagana satharakibadagi drug mafia gang singna lebaki mathakta landa aduna tokhai ba lebaki demand torokiba simakti manglan gumba angakpa thawdu amani habiye lebak ngakliba madi lebak thugaina ba landarakliba anigi lusingba sing marakta lona natragana phongna lanjena duna satminaba aduga miyamna yeknaba oina mitrangum uhanba makhalgi lalasi state asida hawkiba me ahumdagi foreigner sin kuki zau terrorisingna mitai singi mathakta atamdana landarakhiba siga pangkhaklabra haibisini foreigner kuki terrorisingna manipurgi apunba saktam thugaina ba landarakliba sida lenga sigi legislature kuki MLA tarana phongna sagoliba sigi manungda lengak longi sumli pairiba BJP gi minister amasum MLA tar jawi adubu lenga madi party gi mekedi gi landa badi yawribe MLA tara maru oina BJP gi MLA singi mathakta ngasi pawbu logwebe action mata lokhat palaitri lebak thugaina ba lal hawriba kuki MLA madi minister singna lenga pathap singna bagi lokhat pamthok pa logi thabak lokhat bagi mahutta minister amasum MLA oibigi khudung saba phunama phanganduna thabli masimakti Yeknabaga Lengonaduna Chatminaba anauba makhalgi lanthengni nakala maromdana lalasigi warisin purapa ngamdabadagi mara leijadaba misam miyamgi punsibu hingsa yaitambasingi thangpham oihaliba si kayam kuina sathagadoribage tha taruk helabu wathok asigi matangda leba asigi lengaklongi subli pariba prime minister home defense amasum external affairs minister singna aron be agenda gi maikhum uptuna leibagi mahut langi athuba warisin purakna ba honadrabadi lenga ki mathakta miyamgi wathok land civil war tholok loi heningai leite leba sida foreigner sing koki zau terrorist singna landarakliba sing makhoigi tongan ba lebak sem gani haipa pandamoibana asau basingna babadi malem gi oina thokpa land sing civil war guerrilla war limited war total war gang war tribal war cold war race war amadi threat war liberation war propaganda war class wars na sukni lamdam asida foreigner terrorist na war crimes athariba se gang war natraga narco warfare ni lawi landa asigi khudung chaba bakhoi ni lawraga separate administration natraga koki nation am semnabagi pandamda miyeng thamlakhiba silebak thibani leibaki apun ba saktam na singna dur landarakliba sida leiba asigi legak lon gi subli paibada yawba kuki MLA taran legak pathap amasum legak lon na singna dura narco terrorist sing da phongna sagolibasi political conspiracy ni bakhoi gi mathakta logi action lokhat pegi mahut legak na Lengonaduna Chatminaba haibisi miyamgi punsida singnabagi thawong ni lawi leibak thugaina ba landarak pa Yeknaba singa lenga ki lusingba singa Lengonaduna Chatminaba tarabadi madu political conspiracy oiba miyambu langi thangpham ohenana bo honabani lawi haiba ngasigi kangla paw editorial miyam ta thapchige makha satharak poina pannam pawsi nigi lokhasaraga nupi angang na sathariba miyot minei sing thingnaba MASLSA na miyamna wakhal tahan masangi justice ebimol nupi angang singna sathariba miyot minei singa si thingnaba Manipur State Legal Services Authority MASLSA na miyamna wakhal tahan masangi haina MASLSA gi executive chairman justice antem bimol phongdokre ngasi lampel court complex ki MASLSA gi office mamangdagi legal awareness program gi damu mobile Ben lam thabagi thorom no waphamasi ebimol phongdokibani mangna hai mobile ben asi lam tharaba matung khoirambal ima kaithil na miyamda karamda ain gi mating loguni habigi matangda sejai yenduna madi legal right ki matang awareness piraba matung uripok serap court mamangna su awareness program asi sathagani
Maruoina hayengdigi horaga India gi state khudingda sayol ni sumna pangthokpadariba National Legal Services Day 2023 ga mari laidana awareness program se pangthokpana ki ngasi gi thoram baduga mari laidana MASLSA gi advocate songtha momo na phongdokhibada ngasi pangthokliba thoram se National Legal Services Day ga mari laidana Justice on Hill haiba program amagi bakhada miyamda ain goeba tengbang pinabagi daba pangthokpa awareness program amani program asina laita laira singna court case thengdanaba sel leichadraba miyoi singda lemna case thengdanabagi tengbang pinabani manu oina schedule caste amani schedule tribe salaba miyoi sing differently able mental able industrial workers sing jail leba miyoi sing amani nupi angang na singbada tengbang pinabani sai taraga nipan phawbagi manungda leiba singbu ain gi biengda angang oina lawi ain gi maramda bakhatana khangning basingda MASLSA gi office ta laktuna lebna khangba yagana ki ngasi gi thorambadu district judge advocate paralegals volunteer amadi Impal West ki SP Khetribeyum Sivakant su saryaki makhasa tharak poina to papam agenda amagi makhana bar lengak to puna kholaw lawminasi amuko Manipur na thokliba wathok asigi tungkoi nagi oiba warrior ama puranaba agenda ama khaki makhana aikoi puna bar lengak to lawminasi haina All Manipur United Clubs Organization amuko gi publicity secretary Laisram Krishna Chandra na phongdokre amuko na local khusam ka mafam kya na sangsilakpa way forward campaign ga sisukumbi Laisanongi laibung da pangtokre ngasi gi thorambadu amuko gi miyeng makhana United Clubs Organization Bishnupur district amsum Yukobit ki Apex Organization oirba United Kumbi and Neighboring Clubs Organization Okanko Kumbi apunba Maira Paibilum de Sindura pangtokibani ngasi pangtokiba way forward campaign nadu amuko gi advisor Iko Tongbram Yukobit ki president W Basuntabani Kumbi apunba Maira Paibilum ki president Ningthausa Bimola na president member oina saruyaki campaign nadu amuko gi vice president Tigandi amuko gi publicity secretary Laisram Krishna Chandra amuko gi organization secretary Koizam Santos amasum Dr. Norendro Thoksam na marueba uwangang waisukaki Laisram Krishna Chandra na hai amuko na bar lengak demand nipan yawo sirolama pisin kiba adugi matang na miyam na wapam sing thambang roidana karigi dama asigumba demand sing bar lengak tawribana haibadu miyam mamang na puthoktura naina babadi hausung Manipur oidiba phiba asida aikoi karamba Phirep ama lawinaduna tungkoiba solution ama purakadagi haibagi matangda way forward campaign ase pangthokpani magna makha taraduna Manipur gi tangdu leitadaba phibam asigi tungkoiba solution ama purakpa haibase lamdam asigi miyam amani lengak gi apam boiribani aduba pamdiba solution ase phangbagi mami amadi tasing ngasi phabu uba phangdri maramaduna aikoi miyam punamaki ambatoiba manaba agenda amagi makhada apunba kholawa bar lengak nobidasi amuko na miyam gi mohut sinduna bar lengak to pikhiba memory na badu yauri demand dipan asibu agenda oina thamduna bar lengak na thabu oina onthoknaba matabaduda tungkoiba solution ama soidana phangani haibagi thajabasu bahakna thamkhenasu pausida makhatana palakli atopa pawmadara tolo pitho o haiduna oja sing khongjang changsilakre kumja English singani ga taragani pana lengakna contract lokiba lecturer singi thakya gi tolo pithoktana leibagi mayokta ngasi all secretariat thumjikre makhoi gi pithoktana leiba tolo pitho o haiduna education minister taksinna ba all secretariat minister una na thumjin kibani khongjang changsin bada saru gya kiba lecturer amana phongdorakpada kumja English singani ga taragani pana Manipur lega ki makhada punda contract lecturer satruka ani lauduna bathau toba horakibani kumja English singani ga kungani thoigi January ni pana lega contract lecturer sing regular tahadana bo order thoktura English singani ga tarangkhum gi April dagi regular takhi bidai adubu makoina contract leiringai matam tha tara gi tolop housing fawo pitoktura leiri basigi matakta regular taraba matungda tha tara ki tolop su phangdri adubu lecturer singa sina contract leiringai matam gi tha tara gi tolop pitokyu haita diba tawdura education minister TS Basanta Kumar unanawa khongjang si changsilakpa haida sa phungtokhi Makhasa tharak poina to papam radiology gi idea amasum technology hengalakli esranjan malamgi mafam punamakta radiology gi idea amasum technology nongmonomi hengalakli haina health minister Dr. Sapam Ranjan ngasi pangthokiba Manipur Radiological Society gi sahi gi ahanba conference Conrad 2023 hawdopagi thoramda phongdokre
Conference hangdokpagi thorong chief guest oina saruk yakiba Minister Dr. Sapam Ranjan bakha taraduna Manipur su radiology gi idea amasum technology asi khumang soksilakni technology khumang soksilakpa sig iroidana radiologist kaya marang kaina leireba sigidabak saukthokchaba phawi ahongba sigi marakta state asidasu conventional x-ray kaya digital x-ray da othorakpa sida singyawna tampaki loijing loya da leiriba miyamdasu analeng hiramda asomu batik oiri hainasu phongdokhi better imagine better life haiba theme da Manipur Radiological Society konrana sinduna conference adu RIMS ki auditorium Jubilee Hall da pangthokiba thora aduda RIMS ki director G Sunil Kumar Sharma RIMS ki medical superintendent professor and Sanjib amasum Conrad Organizing Committee ki Chairman Dr. S. Subhash Chandrana President member with saru yakhi atopa pawmana Makhan village puming sa thiana bo hona basingna sengdokadabani village authority thasigi mangada nupa masa ani mangkhibaga bari laidana social media gi khuthangda Makhan village puming sa thiana bo hona rakhibabu Makhan village authority na akan momongda yaningda ba phungdokpaga loidana sena ba miyoi singna pung kunga bari ki banungda lale haiduna sengdorangna ba akan buwa pamthamlakni Makhan village authority ki chairman AB abangna thadorakpa sirol abana hai mitai na ani mangkhiba duga bari laidana thasigi tareta separation only solution gi bigda sijinaba Farewell Manipur haiba account gi social media gi khuthangda tweet tawduna village asibu bigsa thiana babadi lan uhana ba yab mongna phungdorakhiba worison adu village authority na taraina laude orol sing adu thadurakhibani hari Makhan village pu aran bu wafam sing sandoktuna mingsa thiana na hona bada sinari bising na pung kunga mari gi manungda sengdokpaga loinana lale haijagadabani kariguma piriba matam asigi manungda lale haijadrabani thawdo asida sinari bising Makhan village ta sanglakpada matam kaktana athingma thamgani hari Makhan village pu lan ohana na bohana rakiba du village asi kaktana tana nagapuna makki mathakta sirakpa maral ne hane lawani khunna si yamna ingna sing laijabaga loinana Manipur hauji khuthoknariba kanglop ani gi marakka khuthoknariba sida nakalamada khunna sigi khunjasing tongsinba leite haine su phungdorakli atopa pawmana NH 39 gi lamid economic blockade na panduna lairiba gari driver singda mateng pangkhre Manipur lengakna internet service thingzinduna thambabu ansamna yaningdaba phungdoktuna athupa matamda lauthokadabani lauthoktrabadi matam kaktuna economic blockade satharagani haina lauthokibagi matungina Housing National Highway animakta economic blockade sathakibadagi Imphal Dimapur lambita numit kiyani panduna laiba driver singda Manipur Drivers Association na mateng pangkhre National Highway kunthraga nipan Imphal Dimapur Senapati dagi Mount Gate ki Khoizuman phawbada panduna laiba gari singda Manipur Drivers Association Senapati District Trucks Owners Association Truck Drivers Union Akhil Bhartiya Owners Association ga kusamnaduna Manipur Drivers Association drivers singda nongmana sangdraba yadraba sana thanaba polam sing yauna drivers singi ana ayek yarakpada mateng oina hidak langthak sing Mau police ki mateng loidana tengbang pi khibani tengbang pi bigi thoram ga mari leidana Senapati District Truck Owners Association ki advisor Dikhona phungdokhibada drivers in the economic blockade na maram oiraga awaba kya mi yutari masada yorak sel sing loikhibada sana thanaba leidaba phawba se leithre asigumba phibam sing asi gengla ga sigi bati ga si pangmani bakata na su leptana bati pangkhigani Manipur lenga na su atuba matamde economic blockade tawriba singa yasinaba puraktuna drivers sing awaba tariba sidagi ko khan biu ha wafam su phungdokhi Hauzik oina di meyam pau su matang senu sinjarage amasu meyam puna na update ga bina saina su channel sigi bekidigi meyangi mafamda makhata na thamjari